ꯂꯣꯏꯕ ꯇꯥꯔꯁꯤꯗ ꯍꯧꯖꯤꯛ ꯑꯣꯛ ꯆꯥꯅ ꯏꯁꯤꯡꯗ ꯐꯨꯠꯇꯣꯛꯆꯔꯦ꯫ ꯃꯛꯇꯗ ꯇꯣꯝꯄꯣꯛꯀꯤ ꯃꯨꯛꯕꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯆꯥꯖꯒꯗꯕ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯊꯝꯅꯦꯜꯗ ꯎꯕꯗꯁꯨ ꯈꯪꯕꯤꯔꯝꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯊꯣꯡꯕꯁꯤ ꯂꯩꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯃꯈꯣꯡ ꯁꯨꯃꯥꯏꯅ ꯈꯔ ꯃꯤꯛꯁ ꯇꯧꯔꯒ ꯀꯦꯞꯁꯨꯜꯒ ꯈꯔ ꯃꯤꯛꯁ ꯇꯧꯔꯒ ꯉꯁꯤꯗꯤ ꯂꯧꯖꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯆꯥꯖꯔꯛꯑꯒꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯍꯦꯛ ꯍꯧꯕꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ, ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ꯫ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ꯫ ꯈꯔꯗꯤ ꯇꯩ ꯇꯥꯔꯦ ꯉꯁꯤꯗꯤ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯉꯁꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯊꯣꯡꯖꯕꯅꯦ, ꯑꯗꯨꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯂꯣꯏꯕ ꯇꯥꯔꯁꯤꯗ ꯍꯥꯎꯋꯦ ꯃꯌꯥꯝ꯫ ꯐꯖꯅ ꯑꯍꯥꯟꯕꯗ ꯐꯨꯠꯇꯣꯛꯑꯦ, ꯐꯠꯇꯕ ꯂꯧꯊꯣꯛꯑꯦ, ꯑꯗꯨꯗꯨꯒ ꯐꯠꯇꯕꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯊꯥꯎ ꯀꯩꯀꯥ ꯍꯥꯏꯇꯥꯔꯦ, ꯑꯗꯨ ꯂꯧꯊꯣꯛꯑꯦ꯫ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯊꯥꯎ ꯌꯩꯔꯒ ꯑꯃꯨꯛ ꯊꯣꯡꯖꯕꯅꯦ, ꯌꯥꯝ ꯍꯥꯎꯋꯦ꯫
ꯑꯃꯅꯦ ꯄꯨꯟꯁꯤ ꯆꯥꯗ꯭ꯔꯤ ꯌꯥꯎꯋꯦ ꯏꯁꯥꯅ ꯊꯣꯡꯖꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯩ ꯆꯠꯂꯦ ꯃꯈꯣꯡ ꯃꯤꯛꯁꯅꯦ
Thì hỏi mà rồi chưa lên mà thabí nông soy전만네 하이데 레토페 서룩도 thabí ꯆꯥꯔꯒꯗꯤ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅ ꯀꯦꯖꯤ ꯑꯃ ꯍꯦꯜꯂꯦ ꯉꯁꯥꯏꯒꯤ ꯑꯣꯛꯇꯣ ꯑꯩ ꯇꯟꯖꯥꯡ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯈꯔ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯌꯥꯝ ꯈꯥꯏꯗꯣꯛꯇꯦ ꯑꯌꯥꯝꯕ ꯂꯣꯏ ꯆꯥ ꯀꯦꯖꯤ ꯑꯃꯗꯤ ꯋꯥꯏ ꯈꯤꯇꯪ ꯇꯥꯔꯗꯤ ꯉꯝꯃꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯄꯨꯡ ꯂꯣꯏꯔꯦ ꯁꯛꯀꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯞ ꯑꯦꯟ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯣ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯅꯕꯒꯤ ꯑꯄꯥꯝꯕꯗꯣ ꯄꯣꯛꯅꯉꯥꯏꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯊꯥꯗꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯆꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ